Yang fazla sagre aga ponamta paidu Jury number 1 Isan ki jagoi si yang fazagre nangi movement nang na kumiba singban yang fazagre Thank you. Anjali ki jagoi na fazai marks Manzu 6. Thank you. Anjali nang jagoi si akoi TV ka tamjabara nang kana tamino sa tamjabara Ai isanasu khara tawbe duga khoi mamyana ji dum aina haitaba jingdo dum takpi. yang fazagre ko matangda amu hena da bil buta lo pa ko message hena ana upa hello thank you Thank you. no aigre Anjali fazla sagre Kumatang da mo hena fazna ba hona sigo